National Ayush Mission Manipur Directorate of Ayush Lamfelpat Sophia English School amadi United People's Front UPF na punna sinduna ngasi nongmagi oiba free health camp ama pangthokre. Thawbal wangmatabada leiba Sophia English School da pangthokiba thauram aduda Ayush ki Deputy Director Dr. Nandan Atomna Ayush lying pathaki lamda amadi apprentice Dr. Bidyaranina Yoga Gilamda Wangangdana Mahairoi Singda Wakal Tahanki. Tauramadugi Manungchana Free Medical Camp Amasu Pangtoktuna Mahairoi, Jenny Kuntra Romna, Kana Baloki Amadi, Matotaba Hidak Langtak Singsu Lemna Lai Yentoki. Tauramaduga Mari Lainana Sophia English School Gi Headmaster Agoizam Jugeswarna Ayuski Lying Patabasi Malem Gi Miyamna Palnaba Hengalakli Haiki. Asigumba thauram ama Ayush Department amadi UPF na school asida sinbirakpa si thagatli mahairoi haibasi tungi yumbirel oirakadoriba ngaktani maram asina lamdam asigi school sing khakta natana kachin koya sinba thungna asigumba thauram asi pangthokpiu haina Ayush Department amadi mari leinaba singi pukning chingsinki manipur ke kachin koya apna makta sindunga paikale haraga नादे एक दबा तिजंग काजिंग दबा सोसाइटी अमा मणिपुर में संगपदा हारिब डिपार्टमेंट सिंगसिना पैके पेर थबक सिंगसे अचुके मति पेनिंग आयबा वाइदगी फबा मखन अमनी हाइना थमजगे मरम दे करी हाइजे बतारगदी अगांग सिंगसी हॉस्पिटल दा नतके एनी क्लिनिक में पुरगा लाइंग बगी खुदोंग जाबसे फंगदे लैते मरम दना स्कोबा हेल्थ केयर मसि पांगथोगा स्कूल दा नतना बेजिंग लोया दा लेरिबा खुंगंग दा रोफम पुरा मत पांगथो पिरगदी Manipur se nadaga khogi lepa Bharat se nade ek tapa hapsang fana nungai apna leiba adugo ba lepa ama sterabo oigeni